reconciliation or retribution reconciliation in my opinion the yampai adu Manipuri context haraga Manipur indigenous fruit kuding makse akoi kuding makse tongan ba difference opinion lairaga su akoi hana reconcile tawbam sangi akoi mam reunite tawbam sangi fairly leiba akoi amatani and lepminabam sangi akoi indigenous people mayam se si laiba sing sigi damakta di yengaga future da akoi Manipur se kaidana ba aso reconciliation tawbogi theory se yam phazaba theory ni aduga maside se da or retribution akoi punishment akoi retributive theory side se da akoi side se da laiba se reformative theory correctional theory mayamam laigreba adugi oraga di mi se heta aina maranam leire ne heta mabu heta capital punishment piba natraga mabu hatpa mabu maran tawbai mahutta makhoi se correction way de lakna ba moi se reformative theory ga hojikti leire ba adugi mamang de di leiram di adugo hojikti no ba moi da counseling piba moi de mental therapy piba khot ba theory myam leire aduga reconciliation ki theory se akoi civil procedure code edana uniform civil code chatkani gan haiba si dei se reconciliation karino haiba se CPC da section 89 the period section 89 se period reconciliation ki theory se masigi mahong sini kana gumana conflict leiraba dispute leiraba madugumba crisis leiraba area se da party anigi yanaba rona tawraga atopa third party ama khallaga maside sida masigi reconciliation ki process se sathareba adu edi third party se kanabu oigedegi haiba matamda thulaiba issue da competent oyena khanba adegi adu deidu da akoi conciliation sida train tawraba aduga mediator da train tawraba maside sida akoi legal gi da hairaga akoi national legal services ki makhada akoi train mediator train reconciliator mayamam leireba ado makoina national level lagi tawraga represent tawraga yabra yadabra haibadudi reconciliation se nakal ani gi mungnariba se nakal amakhatana ai reconciliation tawhaiga ai gi motati yaroi nakal ani maktegi aina su reconciliation tawbase da wari sajege haiba magi voluntariness am sangi atopa party am dese sangi aduraga party ani gi laiba mo sidai sida terms of reference na karam issue da karam point da koi wari sagadori bano kai khanna gadori bano na haiba se hana so out of bam change ai ga maga wari sanaro for example akoi cookie gi hojik mayam khatnare moina koi de attack tawre e maite ne ha koi defense over the ni moina si issue si dei si da akoi ga wari sanaro na hai se kari issue dan akoi group na hai cookies are refugees in Manipur I should we talk with them ai cookies sing na hai akoi di ai separate administration pam di ko ai union territory lai ki ko akoi apam se thung de koi tawro hai ko moi gi hore iba ko se ai gi oina di political party BJP si de gi horakpani ba BJP party ma sen jine ba ado sidai sida BJP party dagi ngasagi retributive theory or punishment theory se party gi oina moi gi manung dagi hana khanarak pane ba mapan atopa party amaga khanarak aga horpe issue na teba BJP masada leiraga BJP gi MLA dagi som thora aga masana su leiba ngai ba masana su minister oibede yauri ba masana su moi se elected member oiba matamda what lower ba wasaiba moi se wasaaga integrity ka hello national integrity ka hello bharat ki samvidhan mu ikai khomnani haireraga tawreraga hojik machide sida Manipur da thoibi issue se akoi ngarang nahan da su akoi na mase local crisis nati haigrena external degi mayam khut yawi external aggression mayam leire haire adong hagleraga authority oibe sing sina parliament da amangangi mapan thoa ba ngami karamba bo akoina legitimate bona phaidi ni statement no na akoina lowadori no masagi kaino leijada ba haiba tare ne ado mapan degi external aggression mayam la ibasidi akoigi India gi foreign external affairs kadai da sakrege defense ministry kadai sakrege home di internal gi ni amu home minister la haire maside sida ji da thoiba thogdo sidi law and order ki situation ni ise subject ni haire adu araga di state subject oiraga di state authority na tobiro
adu eragadi masidai sida reconciliation ki theory se terms of reference puthokpa ngamdragadi ngasai gi retributive oina ba moi punishment tawna na bagi tawbase punishment tawbasu as per prescribed procedure established by law na toroktuine makoida aina kanagomba mi ama ai nungsite haireraga mabu heta tawlerga makhusaleraga ain heta mabu heta hatpa ka phaibe ya ponte ba akoina residai sida akoi aggressor singdo adudi takthokpam sangdo adusu takthokpa sange aduga madudai duda lalaga committed oire lale ana sar se thaga pasu yaure ana gi report mayamam su yaure adu araga di makoi se magi logi matungi na moise trial tawraga moise dandi pefam thoktro aduga even sadang busen bau trial tawhi natra adu araga di sidai sida akhoi masa si laba action and aggression leiraba manipur gi akhoi constitutional safeguard piba ngamdraba protection piba ngamdraba mi sing sidi akhoi logi matungi na lemna thapam thokpro adu lemna thapam thoe ga su hoji sar se khala la e khole adu araga su hoji highly NI gi public prosecutor na leiriba thodok se jiri da thoiba hangi thoiba thodok se masidai sida one tiger haibra niam towe court ki report aduga magi meeting amadu thokpani haidan haide MLA elected MLA honorable MLA amasu makhoi revenge of boina haibani na moi confess tawre adu waragadi adugi pot se leiraba matungda legal proceeding amadu sathare mo se trial dawreraga athuba miam da justice pifam thoe ni sahi su loire ngasi se 2024 gi aroiba sahi nina akoi hinsa thoiba fishing se ngasi haiba mi sidegi manipur sarkar amadi center parliba BJP sina Lotion Bureau, either reconciliation or retribution, any action do for effectively Pangto Bureau, Adoga Santi Lehen Bureau, Miam, the English Signal Lehen Bureau, Justice Pangan Bureau, Adoga Peace and Tranquility, do resort of Bureau, or 2025 to the Hypo Sitam Zagay. Hoi. Yaning the Buki Kunjan Sanction Ba, Wakami Pamba, my Amadum, Pin of Punjam, the sanction area, but approach kitang pom sang meraka koi kari tau ko ge hai bado khara miamgi slogan miamgi approach na lebak nga kadong ngati lebak nga kadong hai bado di gun khara leiting bam sangi akhoi gi pai ba akhoi gi ruler sing se akhoi na puksen yam sengba aduga ngasai gi relief oriented oiba abuse of power leitaba nepotism leitaba arbitrariness leitaba adu warga di lebaki damakta sacrifice tawraga aigi prajabu ngakani aigi prajabu sorloi kana handak delhi da akhoi gi nipi maming do kari chief minister magi wasak loba nimita hayiduni I will protect I will do for the security of my daily people hayiduni likewise akoy manipur gi security gi damakta aina lebak ngakani manipur gi prajagi awaban nang haloi haibado akoy gi ruler na haigedabane madugumba gi gunchen ba mi do 2025 tadi adugi asado pire raga madugi gundo iswar na mangonda leitembo ko lasan mo akoy gi ruler